Diamond Radio amadi Infotech Standard Organization na miyamgi mafamda kariguma matong khanganjari. Adom-adom gi lamdamda adom-adom gi imung manungda khong nama soiba loinana khong nama yaudaba artificial gi khong happe yaba khut nama yaudaba hariba khut ase artificial gi khut happe yaba adom-adom gi lekai lamdam imung manungda differently able oiba sing leiragadi makoina karigumba wheelchair ama pamlagadi wheelchair ase pijagan loinana hanana tarambadagi na takidaba ahlaman sing leirabadi doctor da kupna yenghalaba matungda Diamond Radio gi mafam asida check tawhalaga hearing aid ama pibagi thorum ama Diamond Radio na pangtuk chagador loinana adom-adomna differently able gi certificate paibiraba Aadhaar card paibiraba hariba sing ase document sing ase loinana isa gi photograph ama mongga loinana Diamond Radio da ming pisin biu ahan balak pada khudong chaba pijagani ahan bagi oina Diamond Radio amadi Infotech Standard Organization na World Health Organization gi makhada pangthok chagadoriba asida miyoi lising ahumda haribasi ahanba phase gi ona khudong chaba pijagani Diamond Radio gi Diamond Talks asiguma thorom asina mateng khara oirabasu kana nanabagi dama paikhat charapa khongthang singi manungda khongthang ase sho aman World Health Organization gi makhada Infotech Standard Organization amadi Diamond Radio na Diamond Radio tabiriba pumnamak loinana YouTube ki khuthangda thorom asibu yengbiriba tabiriba singna adom gi imung manungda kanagumba artificial gi khong happe yaba loinana artificial gi khut happe yaba na tarambadigi na tabagi changwat khiba imung manungda differently able labor singna tangai fadana wheelchair darkar oiragadi Diamond Radio da lagtuna imung manungi miyoi sing lakpiraga ming athugu matamdu chansinbiu ahan bagi oina sumnatangi phase asida lising ahum pijagadoriban hariba thorom asida khudong chadraba sing asida World Health Organization gi makhada Diamond Radio amadi Infotech Standard Organizational thangzilliba khongthang asida miyamsu saugatpiu haiduna Diamond Radio gi maikaidigi amadi Infotech Standard Organization gi maikaidigi miyamgi mafamda nolukna wafamasi khanganjari